University Football Kamakya Pemton College Hyangthang Maharaj Buddhachandra College Amadi United College Sanden Manipur University Inter College Men's Football Tournament ki semi-final sangkre Manipur University Sports Committee ki miyeng makhada Biramangon College Hongbung na sinduna college asigi ground da team taramari na group ani thokna khaidotuna knockout basis ta tha asigi tang taranipal digi sathariba A Partap Singh Memorial Manipur University Inter College Men's Football Tournament ki ngasi sanakiba anisuba quarter final match ta United College Chandel na Moirang College bu goal ama sinoda maiti bibiduna semi final sangkre United College Chandel gi mai papugi goal adu selnei thang na match ki nifu mari suba minute sanduna match asi mai pakibani ngasi sanakiba match asida Moirang College gi sanaroi sumanta amadi United College Chandel gi sungnei hand the center referee na warning toki ahum suba quarter final match ki sanakibada Kamakya Pemton College Hyangthang na Dem College of Arts bu goal ahum amada maiti bapiduna semi final sangki Kamakya Pemton College Hyangthangi mai papugi goal singadu Rabindrana match ki ani suba amadi nifumatoi suba minute goal ani sanki atopa goal aduna Bonina match ki mapal suba minute sanduna match asi mai pakibani maiti oraba Dem College of Arts ki amatangariba goal adu TS aninna match ki nifumanga suba minute sanki match asidasu Kamakya Pemton College Hyangthangi sanaroi Jihen the center referee na warning toki Tournament asigi aroiba marisuba quarter final match ki sanakibada Maharaj Buddhachandra College na Yumbu Biramangon College Hombungbu goal ahum amada maiti biduna semi final sangkre Maharaj Buddhachandra College ki mai papugi goal ahum adu M Devakar Puina Chandra amadi Sadanandana match ki taramapal suba kuntramapal suba amadi nifu humdo suba minute sanduna match asi mai paki maiti kiba Biramangon College Hongbungi amatangariba goal adu N Sagarna match ki niputare suba minute sanki match asida Maharaj Buddhachandra College ki sanaroi Babul amadi Romeo da center referee na warning dauki Sathariba tournament asigi ahanba semi final match hayeng nungtil pung amata pada Dem College of Science amadi Kamakya Pemton College Hyangthanga sanagani ani suba semi final match nungtil pung ani tabada Maharaj Buddhachandra College amadi United College Sandel ga sanaragani Khongman Football Social Worker Congress Khongman na sinduna club asigi ground da team marina saruk yaduna tha asigi tang taratere ki chathariba marisuba thingujam ongbi ngangbi debi Memorial Football Trophy gi ngasi sanakiba ahanba match ta ASA akampa na SWC Khongman bu goal ani sinoda maiti ba pikre ASA akampat ki mai papugi goal ani du KA Sanathoi amadi Anil na match ki mari suba amadi kunthra mathoi suba minute sanki match asida SWC Khongman gi sanaroi team mista center referee na warning toki Tournament asigi ani suba match ki sanakibada NYTIC Okram Suthekna BPYC Basi Khongbu goal ani amada maiti ba pikre NYTIC Okram Sutheki mai papugi goal ani du OK Ajay amadi OK random na match ki kolumdoi suba amadi kumapal suba minute sanduna match asi mai pakibani maiti oraba BPYC Basi Khonggi amatangarba goal adu N Basuna match ki yankhai suba minute sanki match asida BPYC Basi Khonggi sanaroi nautombada center referee na yellow card ani pibadagi match ki nifu suba minute red card piduna fieldigi mapan thohanki Lamlai Football FC Lamlai na sinduna LSIC Playground da team kunma thoina group mari thokna khaidotuna thasi gi tang taratare te ki chathariba anisuba Lamlai Kendra Village Wise Men's Open 7-a-side Football Tournament ki ngasi sanakiba ahanba match ta FC Lamlai amadi YYC Yorbung goal amata sanadana draw satkre Tournament asigi anisuba match ki sanakibada BSF Lamlai na UFC Lamlai bu goal mari amada maiti bapiki BSF Lamlai gi mai papugi goal singadu Ranjit Tudar na goal ani sanki atopa goal ani aduna Baipul amadi tokthang na sanduna match asi mai pakibani maiti khiba UFC Lamlai gi amatangarba goal adu E Anina sankibani Tera Football Youth Bright Star Club Sagolbal Tera Sapam Lerek Nomai Tem Lekai na sinduna club asigi playground da team taratruk na group mari thongna khaidokuna tha asigi tang tara dagi chathariba taret suba S Amuba Singh Memorial 6-a-side Open Football Tournament ki ngasi sanagadaba ahanba match ta 4 young star Tera Sapam Lerek laktabdagi BS Enterprise Herangoi thongna walk over laukhre
Tournament asigi anisuba match ki sanakibada Juvenile Club sapam lerakna TFC Nachobu goal Nipal mangada maitiba piki. Juvenile Club sapam leraki mai papagi goal singadu N Biganandana goal mari ke nautona goal ani sanki atopa goal ani tuna o abung amadi sanjoina sanduna match asi mai pakibani. Maiti khiba TFC Nachogi goal singadu El Josita amadi Y Birena goal ani ni sanki atopa goal aduna N Romesh na sankibani. Auxilio select padang ngasi nungwi go iba inga sagi pau muk lo birasi. ICAR Lampel Patagi Pangba Pauda Ngasigi Kwaidiki Sakiba degree Celsius Kunipal Dasmik Nipal Kwaidiki Ingba degree Celsius Taranipal Dasmik Ama Nuksita Yauba Ising Manil Gisang Ayukta Sada Marpuruntoy Nuntilda Sada Ukutarang Boyki Ngasigi Nong Suki National Food Security ki Moirang Kendra ge na ration card yan bada local MLA gi miyo sing amadi councillor sing marak ta irang thokpadagi police na tear gas ka pada miyo itaragani pan sokre Manipur na India ta tinki basi lamdam asigi yelhomi mutnabra haina JC ILPS ki convener KH Ratana phongdokre amadi Lupa crore kaya chang na paikaliba kangla paki mapan chansinba ki thabak ase niti niyom gi wangmada chatharabra haibagi jingnaba leire ISTV na pijaba pau ngasigidi matang sa lujere miyang tabiri basingbu amukana khurumjeri